State asida thokliba chahi ani helaba irang asina maram oiraga new KEITHELMANBI dagi lanjenarakliba IDP shingbu masa masagi yumda hanjinba yanaba thabaksing Imphal West ki DC M Rajkumar na luchingba tim amana paikhatpa hokre KEITHELMANBI dagi lanjenarakraba mioi shingna hana lairamba yumsingda DC na luchingba tim amana hakthengna na chatuna yengsinkibaga loinana yumsingi akoibagi lamtu sit sengbagi thabak chathaki Hauzi oina new KEITHELMANBI ge khara safagadaba mafam Wisdom Palace Relief Camp ta IDP imung taruk rom ge mioi kunga manga rom changjafam lauduna lairi tim aduna IDP shingna hana lairamba yum singi fibam yengsinkibaga loinana athuba matamda masa masagi yumda hanjin hannaba thabak paikhatlagani hairi Yengsin Kongsat aduda SDC Konthaujam SDO Pachoi Police ki Oshi na luchingba police team Central Armed Forces Medical team na chingba singsu saruyaki